ꯆꯔꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯍꯟꯗꯛ ꯂꯥꯛꯏꯕ ꯑꯣꯏꯔꯛꯏꯕ ꯗꯦꯕꯂꯞꯃꯦꯟꯁꯤꯡ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯅ ꯄꯥꯏꯈꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯕ ꯃꯈꯣꯏꯒꯤ ꯔꯣꯗ ꯃꯦꯞ ꯄ꯭ꯂꯥꯟ ꯑꯃ ꯃꯣꯏꯅ ꯌꯥꯜꯂꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯟꯗꯛꯁꯤ ꯃꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯐ꯭ꯔꯤꯗ ꯆꯠꯄ ꯌꯥꯍꯜꯂꯒꯅꯤ ꯍꯥꯏꯗꯅ ꯂꯥꯎꯊꯣꯔꯛꯈꯤꯕ ꯊꯧꯔꯥꯡ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯟꯅ ꯆꯩꯅꯕ ꯍꯥꯟꯅ ꯁꯨꯅꯕ ꯊꯣꯛꯂꯛꯄꯅꯤꯅ ꯃꯁꯤ ꯏꯊꯅꯤꯛ ꯀꯣꯟꯐ꯭ꯂꯤꯛꯅꯤ ꯑꯗꯨꯒ ꯃꯁꯤ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯐꯝꯃꯤꯟꯅꯔꯒ ꯁꯪꯗꯥꯏꯅꯕ ꯑꯃ ꯄꯨꯁꯟꯅꯔꯛꯑꯀꯥꯟꯗ ꯂꯣꯏꯁꯤꯟꯒꯗꯕ ꯏꯔꯥꯡꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯀꯣꯀꯣꯃꯤꯒ ꯆꯠꯃꯤꯟꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯅꯤꯄꯨꯔꯒꯤ ꯑꯔꯩꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡ ꯃꯤꯌꯥꯝꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯄꯤꯅꯤꯌꯟ ꯑꯣꯕꯖꯔꯕꯦꯁꯟ ꯃꯌꯥꯝ ꯑꯃ ꯊꯝꯅꯔꯒꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯥꯏꯈꯠꯂꯛꯏꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯆꯤꯟꯗ ꯍꯥꯏꯕꯅ ꯑꯃ ꯈꯨꯠꯅ ꯇꯧꯕꯅ ꯑꯃ ꯑꯗꯨꯒ ꯂꯥꯎꯊꯣꯛꯈꯤꯕ ꯋꯥ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯤꯒꯤ ꯆꯔꯛ ꯆꯍꯤꯡꯅꯕ ꯃꯌꯥꯝ ꯑꯁꯤ ꯅꯥꯈꯩ ꯁꯦꯡꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯉꯒ ꯆꯠꯇꯅꯕ ꯑꯃꯗꯤ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤ ꯅꯠꯇ꯭ꯔꯒ ꯊꯣꯛꯏꯕ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯅꯥꯈꯩ ꯁꯦꯡꯅ ꯂꯣꯏꯁꯤꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯇ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯈꯔ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤꯗ ꯊꯝꯅꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯀꯣꯟꯐ꯭ꯂꯤꯛ ꯅꯠꯇꯦ, ꯃꯁꯤ ꯑꯩꯈꯣꯏ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯃꯁꯤ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗꯤ ꯃꯁꯤꯗꯤ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩ ꯃꯤꯌꯥꯝꯁꯤꯡꯕꯨ ꯅꯝꯊꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯛꯁꯤꯒꯤ ꯋꯥꯔꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯗꯅ ꯀꯣꯀꯣꯃꯤꯅ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯦ ꯉꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯟꯒꯠꯂꯛꯄꯅꯤ, ꯑꯗꯨꯒ ꯃꯁꯤ ꯃꯩꯇꯩ ꯀꯨꯀꯤ ꯀꯣꯟꯐ꯭ꯂꯤꯛ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯊꯝꯖꯅꯤꯡꯉꯤ꯫ ꯑꯅꯤꯁꯨꯕꯗ ꯊꯣꯛꯏꯕ ꯄꯣꯠ ꯑꯁꯤ ꯆꯍꯤ ꯑꯅꯤ ꯍꯦꯟꯅ ꯇꯧꯔꯛꯑꯕ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯃꯩꯇꯩꯅ ꯂꯥꯛꯁꯟꯕ ꯉꯝꯕ ꯅꯠꯇ꯭ꯔꯒ ꯃꯩꯇꯩ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯅ ꯂꯥꯛꯁꯟꯕ ꯉꯝꯒꯗꯕꯒꯤ ꯀꯦꯄꯥꯁꯤꯇꯤꯒꯤ ꯋꯥꯡꯃꯗ ꯂꯩ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 9ꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯑꯒ ꯂꯝꯕꯤꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡ ꯇꯧꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯔꯒ ꯆꯠꯀꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯂꯥꯎꯊꯣꯛꯏꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯁꯦꯄꯔꯦꯇꯤꯁ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃꯅ ꯐꯣꯡꯅ ꯊꯣꯛꯂꯛꯑꯒ ꯆꯦꯂꯦꯟꯖ ꯇꯧꯔꯕ, ꯗꯤꯐꯥꯏ ꯇꯧꯔꯕ, ꯚꯥꯏꯑꯣꯂꯦꯟꯠ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯕ, ꯑꯥꯔꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯕ, ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯃꯩ ꯊꯥꯗꯣꯛꯇꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯍꯟꯈ꯭ꯔꯕ ꯐꯥꯎꯕꯗ ꯃꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯈꯤꯗꯕ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯏꯔꯥꯡ ꯇꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯃꯥꯡ ꯊꯥꯔꯒ ꯊꯧꯔꯒ ꯆꯠꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯇꯤꯁ ꯑꯦꯂꯤꯃꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯕꯒꯤ ꯃꯃꯤꯁꯤ ꯌꯥꯝ ꯆꯥꯎꯅ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯇꯁꯦꯡꯅ ꯂꯣꯏꯁꯤꯟꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯃꯩꯇꯩ ꯀꯨꯀꯤ ꯈꯟꯅꯕꯅꯤ, ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯐꯝꯃꯤꯟꯅꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯅꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯍꯥꯏꯗꯅ ꯍꯟꯗꯛꯁꯨ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡ ꯐꯝꯃꯤꯟꯅꯍꯟꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯦꯔꯦꯟꯖꯃꯦꯟꯠ ꯇꯧꯋꯦꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯐꯝꯃꯤꯟꯅꯕ ꯑꯁꯤꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯃꯣꯏ, ꯃꯔꯝꯗꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯁꯤꯟꯁꯤꯌꯔꯂꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯏꯈꯠꯄꯤꯒꯗꯕꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯃꯈꯥꯒꯤ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤꯅꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯑꯣꯄꯔꯦꯠ ꯇꯧꯔꯒ ꯐꯣꯡꯅ ꯂꯩꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤ ꯅꯝꯕꯔ 1ꯗ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯄꯥꯏꯈꯠꯄꯤꯒꯗꯕꯅꯤ꯫ ꯉꯁꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯂꯩꯔꯝꯕ ꯅꯍꯥ ꯃꯌꯥꯝ ꯑꯃꯅ
masagi khungang masagi mayum masagi maran mathum masagi punsi ngakthok chanane dongta kulai lak para phoi bara tawraga khun ngakcharam badu kulai thingalo haina thingal hankhra matungda chingdagi lan tarakhiba adung loba lan tarakhiba hostile elements sing maruena suspension of operation agreement de yauriba arm group mayam adugi na pai riba khulai sing adudi lokhot na bagi governor na order thokidaba magi lauthok yaurkhidaba india government madu initiative laudaba aduga hairiba madugum arm group sing ado ngasi su makoi gi camp sing amadi akoi bada Assam Rifles amadi army singa punna chaminaram bagi paw mayam tholakpa masina tampakta khulai thadoriba naha singa sigi wakhalda kokomi gi wakhalda india government na lauthokpa wada illaga chaluriba khoina tawriba se अखोई मिनम बिरबरा मखा ताना अमु अखोई आर्म ग्रुप सिंगना चिन कुकी नार्को टेररिस्ट सिंगना अमु लांदारक तारगदी अखोई कनाना ngakpidोनो कनाना कनबिदोनो हाइबगी अचौबा अखोइदा अकीबा अमदी चममनबा म थोलकपसे मसिनी अनि सुबदा हौखिबा चाही यांखैना खुजिंग ओइरकांदा 1950s की मतुंगदगी मणिपुर दा चंगजलखरिबा अदुंगलबा अखोइगी तोंगान तोंगानबा फॉरेन इमिग्रेंट सिंग Bangladesh की चंगकपा Myanmar की चंगकपा Nepal की चंगकपा any other different कोई area दगी मणिपुर दा चंगखिबा मिटोप सिंग असि खंदोकपगी थबग असि इंडिया गवर्नमेंट ना मदु चपचाना ngasi बोबा पाइखतप ngमदना लेबा अदुगा हाइब मिटोप सिंग असि ngasi खुन तासंदना area domination तौसंदना occupied territories अखोई एस्टैब्लिश तौशल कांदा मफम अदुदा अखोई येलोमी मितै सिंग चटपे यारोय फावबे यारोय लाकपे यारोय हाइदना मोइना डिक्टेट तौरगा फोंगना चैलेंज तौरकपदा इंडिया गवर्नमेंट मखोई मथकता कैमता थबक पाइखतबसिना हाइरिबा अदुंगलबा इन्फिल्ट्रेटर्स मयाम इमिग्रेंट मयाम से मसी आइन गी ओइबा चपचाबा मागी थबक पाइखतला कांदा मखोई सि डिटेक्ट तौबा अमनि मखोई सि मोइगी मरमदमदा हलननबगी थबक पाइखतबसिना अनिसु फैक्टर नि अहुम सुबदा चंगजनखिबा मियोय सिंगसे अखोई लमदमसिदा खुंदामिनरिबा कांगलुप फुरु खुदिमासे अखोइना लोइनमक अरानबोइना कनामतना लौब नते कांगलुप फुरु खुदिमकी मागी मफम लई तबुदुबु कांगलुप फुरु सिंगसिगी मनुंगदा ट्रांस बॉर्डर अखोइगी इमिग्रेंट ओइना लैबा तोंगान तोंगानबा अखोइगी मियोय सिंगसे इंडिविजुअल लेवल दा अखोई एनआरसी हासि तौरकांदा 1950s की मतुंगदा मसिगी बेजियर दु सेमकांदा अखोइगी चंगखिबसिंग से मसिना नौना लागा सेटल तौखिबनी मसि न्यू सेटलर्स नि मसिना नेटिव नि मसिना इंडिजिनस नि हाइबा मदुगी चप चाबा कैटेगराइजेशन दु सिटीजन सिंगसिदा तौथो कांदा मागी मागी चानबा पिबम थोपर राइट्स एंड प्रिविलेज सिंगदु इंडिया की कॉन्स्टिट्यूशन पिननबई थौरांगसी इंडिया गवर्नमेंट तौदन लेबसिना मिटोबना लाखलबा अदुंगलबा अखोगी लेबाक अमा येलोमी सिंगसि मिटोकी खयात तारबा लेबाक अमा ओहेलकपगी अचौबा फैक्टर अमसु लेरी मरी सुबदा हुजिक फावबदा चिंगी एरिया सिंगदा इमिग्रेंट अदुंगलबा आर्म चिनकुकी नार्को टेररिस्ट सिंगना डोमिनेट तौरगा अदुंगलबा ऑक्युपाइड टेरिटोरीज न लेगी मफम सिंगसिदा अंगप फंगना ओपियम पॉपी कल्टिवेशन तौरगा लेई हाइबसी अखोई मियामना लोइना खंगनरबनी हाइरिबा सिंगसिगी मथकता चुमनगी सिंबॉलिक ओइना ममिंग योइना मियामदा उट चाइननबा मोंगदा पाउद हाप याननबा पोपी यानबा पोपी अखोगी कथतपगी थबक खरा तौबुदु नतना चप चाबा मरी लेनबा पोपी फामदुबु गी मपु लमदुबु अयाबा पीदिबा खुनगी निंगधौ हाइबना चिंगबा मियोय सिंगसि चप चाबा आइन योइबा थबक लौखलगा एक्शन लौदबा मसिना मरम ओइरकांदा अखोई हाइरिबा मसिदगी जेनरेट तौरकपा अखोगी फंड मयाम से मसिगी पोचिना तोंगान तोंगानबा ड्रग की कार्टेल आर्म्ड अखोगी ग्रुप सिंग मयाम मसी इंडिया गवर्नमेंट मसी नाकोइनना अखोई डिफेंड तौरगा थंबरा हाइबसी अखोई मयाम दे चिंगनबा अन मसिगी थबकसी पाइखत्रिबा मखै मखोगी मपांगल असि सोंदहनद्रिबा मखै मणिपुर इरांगसी अखोइना लोइसनबा ngमोय हाइबसीमा मरी सुबदा मंगा सुबदा मेगी तांग अहुमदगी ngasi बाव थोलैबा इरांगसिंग असे मसिदा सस्पेंशन ऑफ ऑपरेशन दा लैरिने हाइरिबा आर्म ग्रुप मरुना चिनकुकी जोमीगी अदुंगलबा लालहोलु कुनगा मंगा से मखोइना मांग थारगा मेगी तांग अहुमदा चुराचानपुरदगी कांगबाई ताना लाक मतमदा AK47 पाइबा कॉम्बैट ड्रेस सेटपा मिसिंग यावरगा लाकपजी वीडियो म्यामना लोय उनग्रबनी मदुदगी ngasi फावबा चाथरखिबा लानसिदा तोंगान तोंगानबा वीडियो फोटो फुटेज म्याम अमा यावरकांदा सस्पेंशन ऑपरेशन एग्रीमेंट द लेरिबा आर्म ग्रुप म्याम से मसी यावी हाबजी खंगलेरमनी हाइबा मसी खंगना खंगना यावरिबा सिंग से
ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄ ꯃꯇꯝꯗ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯌꯥꯎꯔꯤꯕ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯈꯨꯠꯂꯥꯏ ꯂꯧꯈꯠꯅꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯛꯈꯤꯗꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯦꯛꯁꯤꯟ ꯋꯥ ꯊꯝꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯛꯇꯕ ꯃꯈꯣꯏꯁꯤ ꯃꯐꯝ ꯆꯥꯅ ꯐꯥꯖꯟ ꯄꯨꯟꯖꯟꯅ ꯊꯝꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯛꯇꯕ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯟꯊꯣꯛꯑ ꯊꯝꯃꯀꯥꯟꯗ ꯂꯥꯟ ꯑꯁꯤ ꯃꯈꯥ ꯆꯠꯊꯍꯟꯅꯅꯕꯒꯤ ꯗꯤꯖꯥꯏꯟ ꯑꯃ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯑꯗꯨꯃꯥꯏꯅ ꯐꯥꯎꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯃꯌꯥꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯊꯕꯛ ꯑꯣꯏꯅ ꯃꯁꯤ ꯃꯊꯪ ꯑꯊꯨꯕꯗ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯤꯕ ꯃꯈꯩ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯣꯏꯁꯤꯟꯕ ꯉꯝꯅꯤꯅ ꯈꯜꯂꯤꯕꯁꯦ ꯃꯁꯤ ꯃꯤꯌꯥꯝꯗ ꯃꯤꯅꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯅꯝꯕ ꯊꯕꯛꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯗ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯅ ꯊꯨꯒꯗꯕ ꯂꯩꯇꯦ ꯃꯁꯤ ꯑꯀꯣꯟꯕꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯝ ꯀꯥꯏꯗꯅ ꯆꯦꯜꯂꯕ ꯃꯤꯑꯣꯏ 50,000 ꯑꯁꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯍꯟꯕꯒꯤ ꯆꯥꯡꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯖꯅ ꯄꯤꯔꯕ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯃꯕ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤ ꯁꯦꯀ꯭ꯌꯣꯔ ꯇꯧꯔꯕ ꯑꯗꯨꯒꯨꯝꯂꯕ ꯁꯦꯄꯔꯦꯇꯤꯁ ꯏꯂꯤꯃꯦꯟꯁꯤꯡ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯤꯕꯁꯤꯡ ꯑꯁꯤ ꯆꯞ ꯆꯥꯕ ꯃꯣꯏꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯔꯕ ꯑꯣꯄꯔꯦꯁꯟ ꯇꯧꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯂꯤꯃꯦꯟꯁꯤꯡ ꯑꯁꯤ ꯁꯕꯗ꯭ꯌꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯥꯟꯇꯤ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯛꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯁꯦꯟ ꯃꯌꯥꯝ ꯐꯝꯃꯤꯟꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯕꯒꯤ ꯁ꯭ꯇꯦꯖꯇꯨ ꯌꯧꯔꯛꯑꯀꯥꯟꯗ ꯀꯣꯀꯣꯃꯤꯅ ꯃꯗꯨꯗ ꯁꯔꯨꯛ ꯌꯥꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯥꯡ ꯊꯥꯔꯒ ꯁꯔꯨꯛ ꯌꯥꯖꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯔꯥꯡꯅꯗꯅ ꯂꯝꯕꯤ ꯆꯠꯄ ꯐꯥꯎ ꯌꯥꯍꯟꯗꯅ ꯊꯝꯃꯤꯕ ꯆꯤꯡꯗ ꯗ꯭ꯔꯒꯀꯤ ꯑꯗꯨꯒꯨꯝꯂꯕ ꯑꯦꯝꯄꯥꯌꯔ ꯑꯃ ꯂꯤꯡꯉꯒ ꯑꯣꯄꯤ ꯊꯥꯔꯒ ꯊꯝꯃꯤꯕ ꯑꯁꯤ ꯀꯣꯛꯊꯣꯛꯇꯅ ꯂꯩꯍꯜꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯄꯁꯤꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯃꯌꯥꯝ ꯆꯦꯟꯅꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟꯒꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯀꯟꯊꯣꯛꯑꯒ ꯊꯝꯃꯤꯕ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯪꯁꯤꯜꯂꯤꯕ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯇꯕ ꯁꯤꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯄꯥꯏꯈꯠꯇ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯃꯗꯨ ꯊꯩꯗꯣꯛꯑꯀꯥꯟꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯆꯦꯟꯅꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯃꯩꯇꯩꯒ ꯀꯨꯀꯤꯒꯗ ꯅꯝꯁꯤꯜꯂꯒ ꯅꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯕꯒꯤ ꯍꯥꯟꯅ ꯁꯨꯅꯕꯅꯤ ꯅꯣꯏ ꯃꯁꯦꯟ ꯐꯝꯃꯤꯟꯅꯔꯒ ꯌꯥꯁꯟꯅꯧ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯃꯤꯅꯝꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯀꯥꯟꯗ ꯁꯤꯟꯁꯤꯌꯔꯂꯤ ꯍꯣꯂꯤꯁꯇꯤꯀꯦꯂꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯥꯏꯈꯠꯄꯤꯔꯀꯥꯟꯗ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗꯨꯅ ꯇꯁꯦꯡꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯣ ꯑꯇꯣꯞꯄ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯐꯪꯖꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯅꯔꯦꯕꯜ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯁꯥꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯔꯨꯅꯥꯆꯜ ꯅꯥꯒꯥꯂꯦꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯍꯨꯝ ꯑꯔꯨꯅꯥꯆꯜ ꯅꯥꯒꯥꯂꯦꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯑꯃ ꯑꯩꯈꯣꯏ ꯊꯣꯛꯈꯤꯕꯁꯤ ꯅꯥꯒꯥꯂꯦꯟ ꯑꯃꯗꯤ ꯑꯔꯨꯅꯥꯆꯜꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯄ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅ ꯃꯣꯠ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯂꯩꯃꯤꯟꯅꯔꯤꯕ ꯁꯤꯇꯤꯖꯟꯁꯤꯡ ꯖꯦꯅ꯭ꯌꯨꯟ ꯁꯤꯇꯤꯖꯟ ꯖꯦꯅ꯭ꯌꯨꯟ ꯚꯣꯇꯔꯁ ꯖꯦꯅ꯭ꯌꯨꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯁ ꯃꯌꯥꯝ ꯚꯣꯇꯔꯁꯤꯡ ꯖꯦꯅ꯭ꯌꯨꯟ ꯁꯤꯇꯤꯖꯟꯁꯤꯡꯅ ꯂꯩꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯏꯕ ꯇꯣꯉꯥꯟꯕ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯄꯣꯔꯁꯅꯦꯠ ꯔꯦꯁꯤꯌꯣꯁꯤꯡ ꯑꯗꯨ ꯍꯣꯠꯂꯀꯥꯟꯗ equal representation from equal constituencies ꯂꯩꯅꯅꯕꯒꯤ ꯑꯦꯇꯦꯝ ꯑꯃꯗ ꯂꯥꯛꯄ ꯑꯦꯛꯁꯔꯁꯥꯏꯖꯅꯤ ꯍꯥꯏꯔꯤꯕ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯇꯧꯕꯇꯕꯨ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯃꯤꯇꯣꯞꯅ ꯂꯥꯈꯠꯂꯒ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯁꯤꯡ ꯃꯤꯇꯣꯞꯅ ꯅꯝꯗꯅ ꯈꯨꯟꯗꯥꯁꯟꯈ꯭ꯔꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯁꯤꯡ ꯑꯃꯗꯤ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁꯇ ꯕꯣꯒꯁ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁꯀꯤ ꯗꯦꯇꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯈꯤꯕꯗꯒꯤ ꯃꯁꯤ ꯑꯟꯅꯦꯆꯔꯦꯜ ꯑꯣꯏꯔꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯄꯨꯡꯂꯥꯟ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯀꯛꯊꯠꯈꯤꯕꯒꯤ ꯋꯥꯊꯣꯛ ꯂꯩꯈ꯭ꯔꯕ ꯑꯃꯗꯤ ꯍꯟꯗꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔ ꯂꯤꯁ ꯃꯌꯥꯝ ꯑꯁꯤ ꯆꯦꯛ ꯇꯧꯕ ꯁ꯭ꯀ꯭ꯔꯨꯇꯤꯅꯤ ꯇꯧꯕ ꯃꯇꯝꯗ ꯃꯣꯔ ꯗꯦꯟ 67,400 ꯍꯦꯟꯕ 67,435 ꯀꯨꯝꯕ ꯃꯥꯜꯂꯦ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗ ꯑꯗꯨꯒꯨꯝꯕꯒꯤ ꯆꯥꯡꯗ ꯕꯣꯒꯁ ꯚꯣꯇꯔꯁꯀꯤ ꯂꯤꯁ ꯑꯃ ꯗꯤꯇꯦꯛ ꯇꯧꯗꯅ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯁꯜꯂꯝꯃꯤꯕꯁꯦ 68,000 ꯍꯥꯏꯕꯁꯦ ꯀꯦꯟꯗ꯭ꯔ ꯑꯅꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯚꯣꯇꯔꯅꯤ ꯍꯥꯏꯔꯤꯕ ꯀꯦꯟꯗ꯭ꯔ ꯑꯅꯤꯁꯦ ꯀꯦꯟꯗ꯭ꯔ ꯑꯃꯃꯝꯗ ꯉꯁꯤ ꯚꯣꯠ ꯀꯥꯟꯅꯔꯤꯕꯁꯤ ꯀꯦꯟꯗ꯭ꯔ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯚꯣꯠ 9,000 ꯐꯪꯕꯅ ꯚꯣꯠ ꯀꯥꯏ 9,000 ꯐꯪꯕꯅ ꯚꯣꯠ ꯀꯥꯏ ꯚꯣꯇꯔ 30,000 ꯂꯩꯖꯕ ꯇꯥꯔꯒꯁꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 68,000 ꯃꯨꯛꯁꯤꯅ ꯀꯦꯟꯗ꯭ꯔ ꯑꯃꯃꯝꯗ 5,000 ꯆꯪꯈꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯇꯣꯉꯥꯟꯕ ꯏꯂꯦꯛꯁꯟꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯈꯟꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯀꯟꯇꯥꯃꯤꯅꯦꯠ ꯇꯧꯔꯀꯥꯟꯗ
aranba mitop myamna dominate toba mitop myamna determine toba adum makhalgi election tung koina la kanda ekoi assembly ekoi gi lengak pasing khanbada aranba mi myam ma yauksalak pa yabagi akiba do assam dang asi nrc gi kon lakribasi assembly da more than 40 seats assam gi apun bas assembly seat ta seat nifu hena immigrants singna MLA ओशलग लेखिबदगी असम की डेमोग्राफी अमदी असम की पॉलिसी दा असम की पॉलिटिक्स चाउना कायब लाखपदगी एनआरसी तौखिबनी मदमाय तौना अखोय मणिपुर दसु हारिबा मसी इशू से लाखप याबगी अकीबदु याम वांगना लेबनीना चप चाबा एनआरसी की एक्सरसाइज अम तौरकांदा जेन्युइन नोइबा लमदम सिगी मी मसिंग मिकोक अदु खंगदो मतुंगदा मी मसिंग असुक लेरे नेटिव अमदी इंडिजिनस पॉपुलेशन सिटीजन असुक लेरे हाइबसिंग असिना वोटर्स लिस्ट सुमाइना लेरे हाइबसी येंगकांदा मदुगी चपचाबा डेटा अमा पालिब लेंगाक सिंगना लेंगा असिना पुथोकपिबा मतम अदो अदुई मतुंगदा कॉन्स्टिट्यूशन सिंग असिगी मागी वोटर सिंगी पॉपुलेशन दु चेक तौरकांदा अदुदा बेस तौरगा अखोगी डिलिमिटेशन असी तौबिगदबनी अदु नतना मफम मरांग खंगदबा मिटो मयाम अमा चाही हुमुद्रा मंगा है कोई बाउंड्री से हांगदो थमकांदा म्यांमार अतर खम लेतना चंजलखिब मियाम सिंगसी इंडिया गवर्नमेंट उशनदना मसिन लाहलगा कोई येलोमी मियामबु नमधनदुना थमगा मसिदा मु डिलिमिटेशन तौरगा मिटोप सिंगी अककनबा कॉन्स्टिट्यूएंसी सेमनबगी अटेम्प्ट अमा तौरक मानबा अखोगी लेबाग असि मिटोपना चीफ मिनिस्टर ओहेलगे हाइबा सरौ लांग सिलक मानबा अखोई मिटोप म्यामना एमएलए मेजॉरिटी ओहेलके हाइबा मानबा अदुम अटेम अमा लांगी मरग सिदा अदुमाइना सिलैबा थौरांग से मसी मणिपुर मियाम सुंगा यारोय अदुना मणिपुर की ओइनदी कोकोमी की माइकै अमदी कोकोमी का चमिनर सिविल सोसाइटी यांखै के मंगा मणिपुर मियाम अपुनबगी महु छिनजरकांदा एनआरसी तौद्रिङेदा मणिपुर डिलिमिटेशन की एक्सरसाइज तौबा यारोय मणिपुर मियाम हुप्तना मसी की मायोक्ता लेपकनी हाइबा वाफम सिमगा थमजगी।